이붕오비싱 서곰발 따인 콜롬 레이카이 레박 미암나 ꯈꯪꯅꯈ꯭ꯔꯕ ꯐꯤꯖꯝ ꯍꯦꯃꯖꯤꯠ ꯁꯤꯡ ꯑꯃꯗꯤ ꯂꯨꯋꯥꯡꯕꯤ ꯂꯤꯟꯊꯣꯏꯉꯥꯝꯕꯤ ꯁꯥꯇ꯭ꯔꯤ ꯑꯅꯤ ꯖꯣꯕꯖꯥꯡꯇꯦꯛꯀꯤ ꯖꯒꯥꯗ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯅꯈ꯭ꯔꯕ ꯍꯦꯃꯟꯖꯤꯕꯨ ꯄꯣꯛꯄ ꯑꯩꯍꯥꯛ ꯐꯤꯖꯝ ꯏꯕꯨꯡꯉꯣꯕꯤꯁꯤꯡꯅꯤ ꯑꯩꯍꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯍꯥꯛꯀꯤ ꯏꯆꯥ ꯑꯅꯤ ꯃꯥꯡꯈꯤꯕ ꯑꯁꯤ ꯍꯧꯈꯤꯕ 2023ꯒꯤ ꯖꯨꯂꯥꯏ 6ꯇꯒꯤ ꯃꯥꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗꯗꯤ ꯃꯣꯏ ꯀꯔꯥꯏ ꯆꯠꯈꯤꯕꯅꯣ ꯈꯪꯗꯦ ꯀꯣꯟꯅꯗꯤ ꯃꯊꯪ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯀꯔꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯁꯤ ꯖꯣꯕꯖꯥꯡꯇꯦꯛꯀꯤ ꯖꯒꯥꯗ ꯁꯨꯃꯥꯏꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯆꯥꯝꯃ ꯊꯥꯗꯨꯅ ꯂꯩ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯌꯥꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯌꯥꯎꯅ ꯒꯣꯕꯔꯅꯔ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯗꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯖꯤꯞ ꯁꯤꯡ ꯍꯟꯖꯟꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯕ ꯌꯥꯕ ꯑꯅꯤ ꯑꯍꯨꯝꯅ ꯍꯦꯟꯅ ꯄꯤꯈꯤ ꯑꯗꯨꯕꯨ ꯃꯇꯝꯗ ꯑꯃꯨꯛ ꯁꯨꯝ ꯍꯧꯈꯤ ꯀꯥꯟꯅꯕꯗꯤ ꯑꯝꯇ ꯐꯪꯈꯤꯗꯦ ꯑꯗꯨꯗꯤ ꯀꯣꯟꯅ ꯑꯥꯒꯁ ꯊꯥꯗ ꯑꯩꯈꯣꯏꯒꯤ ꯀꯦꯁꯁꯤ CBIꯅ ꯄꯥꯏꯈ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯃꯤ 4 ꯑꯃꯨꯛ ꯐꯥꯔꯦ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨ ꯃꯇꯨꯡꯗꯒꯤ ꯃꯥꯁꯇꯔ ꯃꯥꯏꯟ ꯑꯃꯨꯛ ꯄꯨꯅꯦꯗꯒꯤ ꯑꯃꯨꯛ ꯐꯥꯔꯦ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯗꯒꯤ ꯀꯦꯁꯁꯤꯒꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯀꯔꯤꯝꯇ ꯂꯩꯇꯦ ꯀꯦꯁ ꯍꯤꯌꯥꯔꯤꯡ ꯆꯠꯊꯕꯒꯤ ꯑꯗꯨ ꯑꯗꯥ ꯂꯩꯇꯦ ꯑꯩꯅ ꯈꯪꯅꯕ CBIꯒꯤ ꯁ꯭ꯇꯥꯐ ꯑꯃꯗꯁꯨ ꯑꯣꯟ ꯇꯦꯂꯤꯐꯣꯟꯗ ꯍꯪꯕꯗ ꯆꯤꯞ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯀꯥꯃꯔꯨ ꯑꯁꯥꯝꯗ ꯆꯥꯔꯖꯁꯤꯠ ꯊꯥꯈ꯭ꯔꯦ ꯍꯥꯏꯕ ꯁꯤ ꯈꯛꯇꯪ ꯃꯉꯥꯏ ꯀꯦꯁ ꯔꯤꯄꯣꯔꯠ ꯍꯥꯏꯕꯨ ꯑꯗꯨꯕꯨ ꯃꯇꯝꯅ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅꯤꯅ ꯂꯥꯛꯏꯕ ꯖꯨꯂꯥꯏꯒꯤ 24 ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯊꯕꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯆꯍꯤ ꯐꯥꯔꯦ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯃꯇꯝ ꯍꯧꯈ꯭ꯔꯕꯅꯤ나 ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯒꯤ ꯑꯌꯥꯕ ꯅꯤꯖꯔꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯐꯤꯖꯝ ꯍꯦꯃꯟꯖꯤꯠꯀꯤ ꯃꯊꯧ ꯃꯉꯝ ꯑꯁꯦ ꯂꯥꯛꯏꯕ ꯇꯥꯔꯤꯛ 24 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯁꯤꯗ ꯄꯥꯡꯊꯣꯛꯆꯔꯒꯦ ꯍꯥꯏꯅ ꯈꯟꯖꯔꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯄꯨꯡ ꯕ꯭ꯔꯥꯍꯃꯟꯅ ꯍꯥꯏꯕ ꯃꯇꯨꯡꯏꯟꯅ ꯑꯌꯨꯛꯀꯤ ꯄꯨꯡ 7ꯇꯒꯤ 9 ꯐꯥꯎ ꯃꯅꯨꯡꯗ ꯌꯨꯝꯗꯒꯤ ꯁꯥꯔꯒ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏ ꯃꯁꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯊꯕꯛꯅꯣ ꯌꯦꯡꯉꯨ ꯏꯆꯥꯒꯤ ꯃꯁꯥꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯠꯇꯁꯨ ꯐꯪꯗꯅ ꯁꯥꯔꯒ ꯄꯨꯊꯣꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯏꯀꯣꯟ ꯀꯣꯟꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯈꯕꯔꯁꯤꯡꯗꯁꯨ ꯌꯥꯎꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯦꯛꯁ ꯃꯤꯅꯤꯁꯇꯔ ꯃꯦꯗꯥꯝ ꯃꯤꯔꯥꯕꯥꯏ ꯌꯥꯎꯅ ꯍꯣꯠꯅꯗꯅ ꯌꯥꯔꯒꯗꯤ ꯀꯦꯁꯀꯤ ꯋꯥ ꯅꯠꯇꯦ ꯃꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯌꯥꯅꯕ ꯇꯥꯔꯤꯛ 24 ꯁꯤꯐꯥꯎꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯒꯣꯕꯔꯅꯔ ꯃꯦꯗꯥꯝ ꯎꯅꯩ ꯒꯣꯕꯔꯅꯔꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯇꯨꯡ ꯏꯟꯅꯁꯨ ꯀꯨꯜꯖꯤꯠ ꯁꯥꯍꯦꯕꯁꯨ ꯎꯅꯔꯦ ꯑꯗꯨꯕꯨ ꯍꯧꯈ꯭ꯔꯦ ꯇꯥꯔꯤꯛ 10ꯗꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯑꯝꯇ ꯐꯪꯗꯦ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯥꯛꯏꯕ 24ꯁꯤꯗ ꯃꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯅ ꯃꯤꯌꯥꯝꯗꯒꯤ ꯑꯌꯥꯕ ꯅꯤꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯆꯥꯒꯤ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄ꯭ꯔꯣꯁꯦꯁꯟ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯕ ꯃꯇꯝꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯣꯛꯈꯤꯕ ꯄꯟꯈꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯁꯣꯛ ꯄꯟꯈꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯨꯒꯤ ꯑꯋꯥꯕꯗꯨꯁꯨ ꯑꯩꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯃꯁꯤꯅꯤ ꯌꯦꯡꯉꯨ ꯑꯩꯍꯥꯛ ꯑꯁꯤ ꯀꯌꯥꯗ ꯇꯣꯜꯂꯕ ꯃꯩꯇꯩ ꯅꯨꯄꯥ ꯑꯃꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ ꯏꯆꯥꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯃꯐꯥꯎ ꯐꯪꯗꯅ ꯃꯁꯥꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯕ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯩꯍꯥꯛ ꯑꯣꯏꯔꯦ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯏꯆꯥꯒꯤ ꯃꯊꯧ ꯃꯉꯝꯗꯣ ꯄꯥꯡꯊꯣꯛꯆꯔꯒꯦ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯅꯤꯖꯔꯤ ꯑꯗꯨꯕꯨ ꯏꯆꯥꯒꯤ ꯇꯧꯗ ꯌꯥꯗꯕꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯔꯁꯨ ꯃꯥꯒꯤ ꯍꯛꯆꯥꯡ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯈꯜ ꯃꯊꯦꯜꯒꯤ ꯈꯣꯡꯖꯪ ꯆꯪꯖꯪꯒꯤꯒ ꯍꯥꯏꯅꯗꯤ ꯂꯦꯞꯄꯦ ꯑꯩꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯗꯤ ꯏꯆꯥꯒꯤ ꯑꯁꯦꯡꯕ ꯑꯝꯇ ꯈꯪꯅꯤꯡꯉꯤ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯁꯨ ꯀ꯭ꯔꯥꯏꯝꯅꯤ ꯀꯩꯅꯣ ꯇꯧꯍꯩꯔꯤꯕ꯭ꯔꯥ ꯇꯧꯍꯩꯇꯕ꯭ꯔꯥ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯁꯥꯈꯤ ꯑꯝꯇꯁꯨ ꯂꯩꯇꯕ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯅ ꯇꯧꯗꯤ ꯇꯧꯅꯤꯡꯗꯗꯅ ꯆꯍꯤ ꯑꯃ ꯈꯔ ꯄꯥꯜꯂꯤꯕ ꯑꯆꯧ ꯑꯁꯥꯡ ꯁꯔꯀꯥꯔ ꯄꯥꯏꯕ ꯄꯨꯝꯅꯃꯛꯅ ꯈꯪꯕꯤꯔꯣ ꯂꯩꯕꯥꯛ ꯑꯃꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯅꯈꯣꯏꯒꯤ ꯃꯈꯥꯗ ꯍꯤꯡꯖꯕ ꯄ꯭ꯔꯖꯥ ꯑꯩꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯇꯣꯟꯅ ꯍꯤꯡꯕꯒꯦ ꯍꯥꯏꯁꯦ ꯃꯁꯤ ꯎꯔꯒ ꯁꯔꯀꯥꯔ ꯄꯥꯏꯕ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯆꯧ ꯑꯁꯥꯡ ꯅꯈꯣꯏ ꯃꯌꯥꯝꯅ ꯄꯦꯟꯕꯤꯕ ꯑꯣꯏꯔꯣꯀꯣ